ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯂꯦꯁꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤꯕ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯥ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯂꯒ ꯅꯪꯗꯤ ꯑꯩ ꯀꯧꯁꯨ ꯀꯧꯗꯅ ꯀꯃꯥꯏꯅ ꯂꯥꯛꯏꯕ? ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯋꯥꯂꯦꯁ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯊꯥ 6ꯇꯒꯤ ꯊꯥ ꯑꯃꯗ ꯇꯦꯟꯁꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯦ ꯍꯥꯏꯔꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯔꯒ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯂꯦꯁ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯃꯍꯥꯛꯅ ꯂꯥꯏꯃꯨꯛ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯃꯁꯥ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯧꯒꯠ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯐꯥꯎꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯇꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯂꯦꯁꯇ, ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯎꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯏꯆꯥꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ? ꯍꯥꯏ, ꯅꯄꯥꯕꯨꯡꯅꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯂꯤ, ꯃꯁꯤ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯎ꯫ ꯅꯈꯣꯏꯒꯤ ꯗꯗꯥꯁꯨ ꯀꯩꯁꯨ ꯑꯝꯇ ꯂꯩꯇꯦ, ꯅꯄꯥꯕꯨꯡꯁꯨ ꯃꯔꯨꯞ ꯇꯤꯟꯅꯅꯦꯅ ꯆꯠꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯅ, ꯑꯁ, ꯏꯃꯥꯅ ꯑꯗꯨꯝ ꯁꯦꯝꯃꯣꯗ꯫ ꯍꯩꯃꯥ, ꯅꯣꯏ ꯑꯁ꯭ꯋꯥꯏꯌꯥꯝ ꯂꯩꯅ ꯂꯩꯅ ꯀꯩ ꯑꯩꯅ ꯉꯥ ꯁꯦꯝꯗꯣꯔꯤꯕꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯋꯥꯂꯦꯁ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯇꯟꯊꯔꯤ꯫ ꯃꯁꯥ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯅꯤꯡ ꯍꯔꯥꯎꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯉꯥ ꯁꯦꯝꯃꯨ ꯂꯥꯎ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯜꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯉꯥꯗꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ, ꯍꯥꯏ, ꯑꯗꯨꯒꯤ ꯁꯒꯥꯏꯗꯨꯒꯤ ꯀꯣꯝꯄꯥꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯀꯣꯝꯄꯥꯛ ꯑꯗꯣ ꯂꯧꯊꯔꯒ ꯉꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇꯣ ꯏꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥꯂꯦꯁꯇ ꯌꯥꯝꯅ ꯃꯨꯟꯅꯁꯨ ꯌꯦꯡꯉꯤ꯫ ꯋꯥꯂꯦꯁ, ꯀꯔꯤ ꯉꯥꯅꯣꯅꯦ ꯁꯤꯕꯣ? ꯑꯁꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯖꯔ ꯖꯔ ꯃꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯂꯦꯁꯇ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯋꯥꯂꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯣꯝꯄꯥꯛ ꯑꯗꯨꯒ ꯄꯨꯟꯅ ꯉꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯕꯥꯡ ꯂꯥꯎꯅ ꯊꯥꯗꯩ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯂꯣꯏ ꯍꯩꯗꯣꯛꯂꯕ꯭ꯔꯣ? ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯂꯦꯁꯅ, ꯏꯃꯥ, ꯈꯨꯠ ꯅꯥꯟꯊꯔꯒ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ꯫ ꯑꯗꯨꯒ ꯉꯥ ꯑꯗꯣ ꯃꯍꯥꯛꯅ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯀꯨ ꯈꯦꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯀꯨ ꯈꯦꯠꯄ ꯑꯗꯨꯗ ꯉꯥ ꯑꯗꯨꯒꯤ ꯃꯀꯨ ꯈꯦꯠꯂꯤꯕ ꯃꯈꯣꯜ ꯑꯗꯣ ꯃꯀꯨ ꯈꯦꯠꯄꯒꯤ ꯃꯈꯣꯜ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯄꯦꯠꯄ ꯑꯃꯗ ꯆꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯑꯃꯗꯤ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯧꯏ꯫ ꯋꯥꯂꯦꯁꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯁꯤꯕꯨ ꯄꯨꯝꯂꯕ ꯖꯥꯠꯂꯅꯦ? ꯑꯁꯨꯝꯅ ꯉꯥ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯌꯥ ꯑꯃꯨꯛ ꯐꯥꯛꯗꯣꯛꯏ, ꯃꯈꯦꯠ ꯑꯃꯨꯛ ꯐꯥꯛꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ, ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ? ꯅꯠꯇꯦ, ꯉꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯉꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯕꯁꯤꯗ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯄ꯫ ꯋꯥꯂꯦꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯗꯣ ꯈꯔꯗꯤ ꯆꯤꯡꯅꯩ꯫ ꯋꯥꯂꯦꯁꯁꯦ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ, ꯀꯗꯥꯏ, ꯏꯃꯥꯅꯦ ꯉꯥꯗꯣ ꯁꯦꯝꯍꯧꯔꯒꯦ, ꯅꯪꯒꯤ ꯀꯥꯗ ꯆꯠꯆꯔꯨꯔꯣꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯂꯦꯁꯅ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯀꯨ ꯈꯦꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯉꯥ ꯑꯗꯣ ꯊꯥꯡꯖꯧ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯊꯕꯠ ꯍꯦꯛꯇ ꯀꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯉꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯋꯥꯂꯦꯁꯇ ꯀꯛꯈ꯭ꯔꯕ ꯃꯀꯣꯛ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯤꯛꯅꯅꯕ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯋꯥꯂꯦꯁꯇꯣ, ꯀꯔꯤꯅꯣꯅꯦ ꯏꯃꯥ, ꯀꯩꯅꯣꯅꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯇꯨꯡ ꯍꯜꯂꯗꯨꯅ ꯎꯞꯁꯤꯠ ꯆꯠꯂꯤ꯫
ꯃꯇꯝꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯉꯥ ꯑꯗꯣ ꯃꯀꯣꯛ ꯇꯠꯂꯒ ꯀꯣꯝꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯤ 이හිꯡꯅ ꯍꯤꯡ ꯁꯥꯔꯕ ꯉꯥ ꯑꯗꯨ ꯎꯕꯗ ꯋꯥꯂꯦꯁꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯉꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯇꯠꯄꯁꯤꯅ ꯑꯩꯕꯨ ꯆꯤꯛꯀꯗꯕꯒꯤ ꯍꯧꯖꯤꯛꯀ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯐꯔꯦꯁꯦ ꯏꯃꯥꯅꯦ ꯉꯥꯁꯤ ꯁꯦꯝꯃꯒꯦ ꯅꯪ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯋꯥꯂꯦꯁꯄꯨ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯉꯥ ꯑꯗꯣ ꯄꯔꯞ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯒ ꯁꯦꯝꯗꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯋꯥꯂꯦꯁꯅ ꯉꯥ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯆꯦꯡꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯗꯣ ꯄꯨꯈꯝ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯍꯩ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯦꯀꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯂꯦꯁ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯀꯥꯗ ꯑꯃꯨꯛ ꯆꯠꯂꯨꯒꯒꯦ ꯍꯥꯏꯗꯨꯅ ꯋꯥꯂꯦꯁ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯍꯨꯏ ꯈꯣꯡꯕꯗ ꯅꯠꯇꯅ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯈꯜꯍꯧꯏ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁ ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯑꯁꯨꯃꯛ ꯊꯣꯡꯍꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯣ ꯈꯣꯡꯕꯗꯤ ꯂꯦꯞꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯂꯦꯁ ꯃꯥꯒꯤ ꯀꯥꯗ ꯑꯁꯨꯃꯛ ꯂꯥꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯂꯥꯏꯃꯨ ꯑꯗꯨ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯂꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯀꯗꯧꯔꯤꯕ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯥꯠ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯀꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯋꯥꯂꯦꯁꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯤ ꯋꯥꯂꯦꯁꯀꯤ ꯃꯆꯦꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯁꯨ ꯍꯜꯂꯛꯈ꯭ꯔꯤ ꯋꯥꯂꯦꯁꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯨꯔꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯩꯕꯨ ꯇꯧꯁꯤꯔꯅꯤ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯤ ꯊꯋꯥꯏꯕꯨ ꯄꯨꯍꯟꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯊꯤꯅ ꯉꯥꯡꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯦ ꯂꯧꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯅꯥꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯃꯗꯨꯃꯛꯁꯨ ꯉꯝꯗ꯭ꯔꯤ ꯃꯆꯦꯗ ꯑꯃꯨꯛ ꯈꯜꯂꯤ ꯃꯆꯦꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁ ꯃꯁꯥ ꯃꯇꯣꯝꯇ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯆꯦ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯇꯣ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏ ꯂꯣꯏꯅꯃꯛ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯂꯦꯁ ꯃꯄꯥꯗ ꯄꯤꯔꯣꯏꯅꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯆꯦꯗꯣ ꯀꯞꯂꯗꯨꯅ ꯀꯔꯤꯅꯣ ꯋꯥꯂꯦꯁ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯋꯥꯂꯦꯁ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯋꯥꯂꯦꯁꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯥꯈꯨꯝꯗ ꯈꯨꯝꯖꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯁꯨ ꯀꯞꯂꯗꯨꯅ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯛ ꯏꯟꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯨꯠ ꯁꯣꯛꯂꯕꯅꯤꯅ ꯀꯔꯤꯝꯇ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯂꯦꯁꯄꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯤ ꯉꯁꯤ ꯋꯥꯂꯦꯁꯅ ꯇꯧꯔꯤꯕꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯂꯣꯏꯅꯃꯛ ꯉꯛꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯋꯥꯂꯦꯁꯅ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯒꯗꯕꯁꯨ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯊꯧꯖꯥꯜꯅꯤ ꯊꯧꯖꯥꯜ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯀꯧꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯋꯥꯂꯦꯁ ꯃꯈꯣꯏ ꯑꯅꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯀꯧꯕ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯂꯦꯁꯁꯨ ꯍꯜꯂꯛꯂꯕꯅꯤꯅ ꯊꯧꯖꯥꯜꯅ ꯂꯥꯏꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯟꯅꯈꯤꯗ꯭ꯔꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯠꯂꯝꯂꯕꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯊꯦꯡꯅꯔꯝꯒꯗꯕꯅꯤ ꯊꯦꯡꯅꯔꯕꯁꯨ ꯀꯟꯕꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯂꯦꯁ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯥꯛ ꯏꯟꯕꯤꯔꯤ ꯋꯥꯂꯦꯁ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕꯗꯤ ꯂꯦꯞꯇꯦ ngasi tawriba Wallace ki mawong ase leriba mayam adu su yaman nungai nadi kari dawrge Wallace nangbu ngasi di wakhal man nungai taba mali inabu kanana lakjaragi haiduna mayam bada hangi wahang adu tabada Wallace mayam bada mamit taw mapi taba makai jeng i aduga tamo ai tamo khoida yang wahan khrabani ko asum na haraga maha sut kapi maha tawriba mawong adu ta masi su sangchelaktuna kai dawrge nangbo asuk yamna nungai triba sibo kanana nangonda kai hairakeba adom na hairapata Wallace na iche karisu haideda ai ngasi di ichi khoi ba thadotuna chatpa tari wa adu tabada lariba maya punam makto chak chapad punglep lepi Wallace tamam ado luna jingdrai aduga kayuna na hariba dubo ha karino ba haiduna hangi Wallace na ai ngasi di layam singa loba laklagani ai ki aroiba numit ni ngasi adom na hairapadu da masi amadi mama mokhoi loina mak kaplakli Wallace nanga tawribasi karino haiduna hangai ngasidi Wallace na akhakpa amata leitana loina mak wari lithorakli mahakna matau karamna naba pharakliba no haibadu madugi matung mahakna yumda hanjilakti badu su mongkona thokliba thodok ase phadana bagida makta amai ba tanaba chatlibani adubu khoyum laiga namu taibang migadi kaidonungda changdamnaba yaroi phana hai single hariba amai badu su khoyum lai aduna bu yetki yang wajelaklabadi namthagi yaungna namtharaklabadi kari amata upai leiba jat nati haiduna Wallace na mayamda khangali marmaduna mahanga tawriba thabak khudimak loina maithiri aduna ai ngasidi sojana chatlagani haiduna mayamda hairakli wa adu tabada mayamdi wo khongna kapnari asumna mayamna kapnari ngai matam aduta haujikti nong mangsilakpagi makhol tarakli nong khongba amati khakwa lawpagi makhol taba aduta Wallace na forese kaisu khalro noima hoi ai kala chakhrage asum na haram laga Wallace to phuk haugatuna magi kada adumak chakri numitumadi injang ahauba thonglabasu miyoi singdo kana amata chak inthinungai na chanadri Wallace na haram lipafam mato tasengna chumgadori bra haiduna makhoi yamna charangni masidagi di Wallace to amuk changsalakle aduga ai na ngasai haibatu phagi tawbani preng tawbani asum na haram laga mahak noktuna magi kada chensinki magi matau adutta Wallace ki mabung amati mokpa mache hoido yamna sawi mache ngak se mathong charoi dori haiduna makhoi nuktuna lehori tasengna makiti mayam ge nungai taba to kohan nabagi tamak to Wallace na hairam libani adubu Wallace se phagi jogai khara tawgan ba ta mayam na Wallace na preng tori bani toksenari bani hairam ba ta mayam su thajana dunna chak chahori somdana Wallace ti mahaki ka adu ta yamna ningum tana kapli asumna tawduna matam mado hokri numit adugi numidangni mayam punamak loina tumnakri nongsu yamna kana suri nongchu badugi mathakta khakpa lawsu lepti masidagi ti mayam punamak loina tumna himna khiba matam oisalakli Wallace tumthaba suya yaramdi phamung atuta amuk pham aduga makhong yantharaga amuk pham amuk cha tawduna ka aduta hangat handa chatuna leiri masidagi di mahana pung jenglakpada ahingi pungama taduna leiramli nong adusu yamna kanna hekta makhai tharakli marak aduta khakpa lawbagi makholsu lepanati masidagi di Wallace na hera pungama tarabasi phawba karimta toroktiba sinadi karisu torokroida tumna badum tawrogi ingsu ingjale asam na khalaga Wallace long hiplaga phajip chingkatuna hipli adumna mahana hipthabaga mahaki kangkhada kanagumba ama sor sauna honbaki makhol tarai matamada Wallace na hais asukana tarba nong makhol asiki marakta nahi bagumbagi khonjel lamattaida asum na khalaga Wallace tapna haugalaklaga kangkharomda tapna jingi matamada kanagumba sakta mama musinbuna matum tasallaga leiribado Wallace na uri masidagi di Wallace khangpret khangduna mahak chongthui adumna hek chongthukpaga kangkha aduda leiramliba laimu aduna wanglongna paithoroktuna Wallace ke mangcham aduta nami laimu adugi akiba saktam mado amukta su Wallace na ukiri ado haudong mamitkum langtrik langlaga mayai do amuba masu panglaga yamna kiba saktam amada chongthorakli
ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯅ ꯕꯪ ꯕꯪ ꯀꯥꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯝ ꯃꯅꯥꯗꯣ ꯐꯟꯇꯣꯛꯇꯨꯅ ꯋꯥꯂꯦꯁꯇ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯂꯥꯝꯗꯨꯅ ꯃꯍꯥꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯤꯡꯏ ꯑꯗꯨꯝꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯤꯡꯕ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯇꯨꯗꯨꯅ ꯂꯣꯏꯅꯃꯛ ꯀꯥꯏꯕ ꯌꯥꯎ ꯇꯦꯛꯄ ꯌꯥꯎ ꯇꯧꯔꯤ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯟꯅꯈꯤꯗꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯟꯅꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯇꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯎꯞꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯎꯞꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯣ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯏꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯋꯥꯂꯦꯁ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯋꯥꯂꯦꯁꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯕꯥꯅꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯈꯟꯗꯨꯅ ꯍꯥꯏꯔꯤ ꯋꯥ ꯉꯥꯡꯊꯣꯛꯄꯗꯤ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯑꯁꯨꯝ ꯃꯈꯧꯔꯤꯗꯨꯗ ꯃꯦꯠꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯋꯥꯂꯦꯁ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯕ ꯌꯥꯕ ꯀꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯋꯥꯂꯦꯁꯀꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯍꯧꯒꯠꯂꯛꯂꯤ ꯋꯥꯂꯦꯁꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯋꯥꯂꯦꯁꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯋꯥꯟꯊꯈꯤꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯤ ꯂꯩꯃꯥꯏꯗ ꯁꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁ ꯌꯥꯝꯅ ꯀꯞꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯂꯩꯍꯧꯔꯣ ꯅꯪꯕꯨ ꯑꯩꯅ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯋꯥꯂꯦꯁ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕꯅꯤꯅ ꯋꯥꯂꯦꯁꯅ ꯃꯇꯨꯡ ꯏꯟꯅꯕ ꯉꯝꯍꯧꯗ꯭ꯔꯤ ꯋꯥꯂꯦꯁ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯞꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯕꯁꯨ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯗꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯌꯥꯝꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯄꯥꯊꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛ ꯍꯥꯡꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯋꯥꯂꯦꯁꯄꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯋꯥꯂꯦꯁꯇꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯋꯥꯂꯦꯁꯄꯨ ꯀꯧꯗꯨꯅ ꯁꯨꯃꯛ ꯆꯪꯉꯛꯄꯗ ꯀꯥ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯋꯥꯂꯦꯁꯇꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯋꯥꯂꯦꯁꯇꯣ ꯐꯃꯨꯡꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯋꯥꯂꯦꯁꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯁꯥꯗꯤ ꯎꯟꯒꯨꯝꯅ ꯏꯪꯗꯨꯅ ꯂꯩꯔꯝꯂꯤ ꯆꯞ ꯇꯤꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯈꯪꯂꯦ ꯋꯥꯂꯦꯁꯁꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯋꯥꯂꯦꯁꯀꯤ ꯃꯆꯦ ꯂꯣꯏꯅꯃꯛ ꯀꯞ ꯂꯥꯎꯗꯨꯅ ꯀꯧꯁꯤꯜꯂꯛꯂꯤ ꯋꯥꯂꯦꯁꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯈꯤ ꯑꯃꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯇꯁꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯊꯪ ꯇꯥꯟꯅꯔꯛꯂꯗꯨꯅ ꯋꯥꯂꯦꯁꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯇꯣ ꯀꯨꯐꯥꯡ ꯆꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯄꯣꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯪꯗ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯅꯍꯥ ꯈꯔꯅ ꯋꯥꯂꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯔꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯥꯛ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯗꯨꯗ ꯅꯠꯇꯅ ꯋꯥꯂꯦꯁꯀꯤ ꯃꯩꯈꯨ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯕ ꯀꯌా ꯑꯃ ꯃꯁꯥꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯗꯣ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯅꯦꯍꯦ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯎꯏ ꯃꯥꯃ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯅ ꯃꯈꯣꯏ ꯊꯣꯏꯅ ꯀꯤꯔꯨꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯡ 4-5 ꯆꯪꯅ ꯃꯩ ꯊꯥꯕ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯜꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯑꯁꯤꯅꯆꯤꯡꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈꯤ ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯑꯗꯨꯒꯨꯝꯂꯕ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯀꯅꯥꯅꯣ ꯂꯩꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯏ
ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯎꯆꯤ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯨ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯁꯠ ꯂꯩꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯈꯜꯂꯤ, ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯎꯄꯨ ꯀꯥꯆꯤꯜ ꯑꯁꯤꯗ ꯑꯃꯨꯕ ꯑꯃ ꯎꯈꯤꯕꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯆꯪꯉꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯒꯝ ꯂꯥꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯆꯦ ꯑꯗꯨꯅ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯌꯥꯝ ꯄꯥꯈꯠꯅ ꯂꯥꯛꯏꯕꯗꯨꯕꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯋꯥꯂꯦꯁꯀꯤ ꯃꯆꯦ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯆꯦ ꯑꯗꯨꯅꯁꯨ ꯃꯃꯥꯗ, ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯇꯧꯔꯒꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯝꯇ ꯁꯦꯡꯗꯣꯛꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯠꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯇꯥꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯅꯕꯅꯤ꯫ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯂꯦꯁꯀꯤ ꯃꯄꯥꯗꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯑꯃꯗꯤ ꯋꯥꯂꯦꯁꯀꯤ ꯃꯆꯦꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯋꯥꯂꯦꯁꯀꯤ ꯀꯥꯁꯤ ꯕꯦꯔꯥ ꯈꯔ ꯂꯩ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯋꯥꯂꯦꯁꯀꯤ ꯀꯥꯔꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯋꯥꯂꯦꯁꯀꯤ ꯄꯥꯜꯂꯤꯕ ꯃꯤꯡꯁꯦꯜꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ, ꯃꯅꯨꯡꯗ ꯂꯩꯔꯦꯗꯅ ꯁꯤꯗꯤ꯫ ꯐꯔꯦ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯂꯦꯁꯀꯤ ꯃꯄꯥꯗꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫